Mamang tha September 30 numidang wairam pung 6 lom tabada Uripoki Buton Sana Higher Secondary School manaktagi masak khangdabasingna faraga pokhiba akoijam angaugi langla langjil lengakna puthou haiba demand tawraduna JSC na kaukiba pung 9 gi Thoubal District General Strike chathari ngasi ayuk anganbadagi hauna Thoubal Kaithelgi area da ban saugatpa sing tholaktuna lambi thingki lanai gari khara natana passenger gari sing chenakhide Thoubal Kaithel kanakhide amadi Thoubal Kaithel gi akoibada leiriba dukan sing thonglonaki tungda ayuk pung mapalom tarakpada additional SP operation amadi Thoubal police ki OC na luchingba masing yamlaba police team ama laktuna ban adu tawdana haiki maduda yanadabadagi police na miyam adu tansinna bhotnakiba loinana lambi mataida hoijinduna thamlaba matung lambi da lakpa gari singsu police na chalan khibaga loinana Houjik phawbada makhatana pamdaba thodok sing thoktana ba police na ngak sen baki thabak chathari kanam to tong video ni no